ट्राइबल कोलोनी क्वार्टर सिंह तखाइनाबा होटनाबदा माई पाखिद्रे उपाय लेइताबदगी नाला ओइना सेंगदोखरे अइखोइगी तंग ताबा लेइफम हाना सिल्लो मियाम ट्राइबल कोलोनी दा लेइबा युमसिंग तखाइनाबा पुलिस अमदी मरी लेनाबा सिंह जेसीबी पुदुनो लाक्लगा माई पाक्ताबदगी कोलोनी अदुगी अकोइबदा लेइबा नापी सिंगनांगना थल्लबा इसिंग सेंद्रबा ड्रेन ओइना सेंगदोक्लगा हनख्रे हौजी ट्राइबल कोलोनी हाइरगा खंगनाबा न्यू चेकोनगे लाइंगाकी क्वार्टर सिंह अदुदा मियोई चामगा मरफुगा तरेट लेरे मखोइगी मनुंगा मियोई मरफुगा हुमदोइना मखोइबु तांथोकपिदनाबा मणिपुर हाई कोर्ट केस तौरकबा लई हाई कोर्ट की माइकैदगिसु मफम अदुदा लेरिबा मियोइसिंग तकथोके हाइरबदे मखोइगी अतोप्पा लेइफम हाना सिनबिनबसु खंगलकबा लेइख्रे हाइरे रिजर्व फॉरेस्ट एरिया दा युम साजिनबसिंग अमदे तुरेल खोंगबानदा युम साजिनबसिंग तकथोकननबा लेंगांगना लौखिबा वारेपकी मतुंगिना ngarang ayuk anganbadagi hauna PWD Revenue DC amadi office ki staff sing police ka loina na laktuna quarter sing adu sidokna ba paisilakhe makhoi gi mawong adu da quarter da leiba miyoi sing ngakpana luton ka khe miyoi sing adu na makhoi gi tang taba mafam ama pidriba phauba hauzik leiriba quarter sing thugai ba yaroi haina thingkhe wathok adu sauthorok ba loina na miyam adu yam khalakhe loina na police amasung miyam ga gi marakta muknabagi phibam lakhe pawadu tabadagi wangkhai AC gi MLA TH Arun Kumar mafam adu da thuna yangna hosilaktuno irang adu phathakhi quarter thugaibagi thabagadu mai pakpa ngamkhidabadagi quarter takhainaba purakhiba JCB adu colony adu gi nakal da chenba drain oina sengdokhi haire khunai amagi yanglen saru oiriba education da akhanaba mijeng changlaga ne corruption yahallaroi basanta manipur gi chief minister N Biren Lusingba BJP gi ani subalainga kasidade khunai amagi yanglen saru oiriba education sector asida अखनबा मिजेंग चंगलगने वजा लौबदा करप्शन तौबा याहल्लरोय हाइना एजुकेशन मिनिस्टर थौनाउजम बसंत कुमार ना लाउथोखरे कुंबीदा लेबा लाइनिंग थौ सनथोंग खोंगबु मंगा कॉम्प्लेक्स दा नौना साबा गेस्ट हाउस अमदे अवांगथोंग संगाबगी थौरम अमा ngarang complex asida pangthokibada athoiba mithungi warol pibada education minister TS बसंत कुमार ना वाफम असे मियाम दा फोंगदोखिबने panba yabade lining thau sanathong khongbu manga complex ta ngarang sangakiba guest house ase kumbi kendra gi hanagi MLA sanasam bir nakatpane aduga awangthong asina W Alexander Mita yamadi mahaki loina be W ongbe tondon laimana laikedraba N Modhugi mingda katpane thauram aduda thoiba mithung oikiba education minister TS Basant Kumar na khuna yamage mayon achumba maikaida punaba human resource ke thak wangana na Hotnabada education na yanglen saru oiribane maramaduna education haiba sector asi yamna taru na thamba mathau tabana education department ki oza amadi atai staff sing lowbada corruption chathaloi haike sangabagi thauramadu da manipur gi ningthoksu oiriba Rajya Sabha gi MP Laisemba Sana Jauba kumbi kendra gi MLA Sanasam Premchandra kumbi kendra gi hanagi MLA sing Sanasam Bir amadi Khangemba Mani Mohan Laisa kumbi gi president su oiriba BK Golden Academy kumbi gi principal Dr. KH Bidhan Chandra BJP Kumbi Mandal ki President Seram Angosna DM College of Science ki Principal M Bhumeswari Devi na athoiba mithung lensing oina saruk yakhe pau gi marak thatna atenba break ama sirui food nambol lengsin bida u amade mahau tangbiyu makhal khuding maki seafood item kaya na leiteng laba sirui food nambol squid kimbap prawn octopus no singba seafood kaloina na fast food item kaya su phangbigane makada piriba number sing asida pre-order towning ba singisu khudong chaba pizare ngasi maklengsin bidaw amadi top siroi food nambol gi mahau tangbiyu location nambol bazar near Irabor Murti paugi makha chatharakpada nanaw misigi inquiry chathanaba register tawkhre khaide mane arambam nanaw misiga mari leinana thangalakiba wakat Manipur Human Rights Commission na Protection of Human Rights Act 1993 ge section 12 ge matungin na inquiry chathanaba register tawkhre haina Manipur Human Rights Commission ge acting chairperson Khaidem Mani na paumising da phongdokhre lamphel pata laiba Manipur Human Rights Commission ge office ta pangthokpa paugi mitham amada Khaidem Mani na makha tana hai misi asigi chathariba investigation ge status report amade post mortem gi report tha asigi taraga humdoi phawbada case asigi respondent na commission na report pikhanaba khangan khre misi asigi chathariba investigation mapung phana niyom chumna chathanaba mijeng changnabagi damak mari lainabasingna commission da report pikhalaknaba khangan khre Jennings Hospital Luna na thamnaba Hotnabada miyamna mateng pangbiyu director Jennings Hospital Luna na thamnaba Hotnabada miyamna mateng pangbinaba Jennings ki director Laisram Deben na phongdokhre
Jennimsta patient kangbuna security sing phuramba yaningde chapchaba aingi oiba thabak laukhutkane director Jennims ki security sing ngarang patient kangbuna phuramba yaningde chenaba miyoi singi mathakta chapchaba logi oiba thabak laukhutkani haina Jennims ki director Laisram Deven na phongdokhre Jennims ki director Dr. L Deven gi office ta paumi singa unaba mada mahakna makhata na hai Jennims ta layeng balakpa na bagi kangbuna Jennims ki property da amanga ta thogalakba tarabadi hospital asida leriba security personnel singna thabak laukhalakpada miyamna waro bigano hospital asida amanga ta thogalakpa amadi mafam chadana amot akai langthokpa thengnarabadi security personnel sing asina action laukhalakpaga loinana fine oina taunanaba pautak pikhrabane security asina pungkun mari senanaba sukhangan khrabane patient kangbuna security da phurakpagi matangda Jennims ki security amana hai patient kangbuna ngarang ayuk pung 13 rom tabada senior security amada mamaida kinna thinbaga loinana khupakna tharamba pende aikhoi makoina purakpa gari mafam chana khamdabagi pak tongnaba khangan khiba khaktane narengbam samarjit ki pre arrest bail prayer disposed tawkhre kumja 2019 gi October 18 da London da pangthukiba pawgi mifam amada Manipur bu India dagi tongan tari haibaga loinana Manipur State Council semduna masamagna External Affairs amasung Defense Minister oiraga Yambem Biden buna Chief Minister oiri haina lauktokiba Narengbam Samarjit sahi nifuganipan apokpa laikhidraba N Jugindro Sagolban Tera laukrakpam laikaida Session Judge Imphal West na pirakhiba anticipatory pre-arrest bail adu ngarang court asina dispose tawkhibaga loinana karigumba mahakpu police na lakhutpa case ka mari lainana phabagi mathau taraklaga de CRPC ki section 41 amasung 41A ge provision singna piriba sing ngakpaga loinana numit humnigi mamangda masada khangangadabani haina direction pikhi order asi session judge Imphal West A Gunesor na tha asigi tareta pikhi bane court asida anticipatory bail pibinaba prayer tawkhibagi matungin na court asina mahaki prayer adu bulakhotuna khanaraba matungda mangonda pre-arrest bail pibinaba file tawrkiba application adu dispose tawkhibaga loinana police ki maikaidagi mahakpu phaba tarabadi numit humnigi mamangda information pigidabani haina su khangan khe panba yabadi mahakna London da pangthokiba press conference adugi mayokta Lamphel PS na case FIR number 133 close 12 of 2020 under section 403 420 120B IPC register tawduna lakhutkibane aduga case asi National Investigation Agency NIA Guwahati da khosinakibadagi agency asina regular case number 12/2019/NIA Guwahati register tawduna lakhutkibane aroibada tabiriba pumnamakpu thagatchari